अहानबदा सोशल मीडिया दे लोकसब थाजने वारी पाव खर मैम थमजगे खुरखुल PIC हॉस्पिटल मसखंदवसिंग पुशिलक टिकेट कगलउ हाइरुबदगी थमनमलग सेनख्रे हाइरि हाइरिबा पुशिलक्तिबा मियोइदुदी सिरे हाइनसु रिपोर्ट तौनरि सेमाइ पुलिस ता लैरि हाइनसु थाजने वारी पाव सन मखाताना फोंदोरक्ली अतोपा पावना बसी खोंग कोंग इरोंगदा नसिनुथुल सराउन पुंग अममुक ताबद वाइदा Angang khara iroibad ising na tasin khibane hairi loina na haujik ta khangnarak padagi anga amadi sai taragum dagi torena tasin khibadagi haujik te miyam na kana thinari haba pawm sumyam na thamjari ngasinu mida waram phong khiba tuwan ba manipuri si phong sing ama sum thok khiba thawdo wa thok sing dagi maroi bi ipaw sing myam na thamjagi an bata pawjal pawsi dagi la khusarga lan gi saithing marak ta hingna bi kidamak wa bamboo na saba lai sing yona na bohona riba Pari Manipur Koki narco terrorist singna sahi ama makhai hena satharakli bilana sina maramoraga lamdam sida khutsa haibegi yauna art and culture gi thapak tawjari ba artist singa sidi tapham khangda badigi hingna bigi lanpham da masagi artistic talent singa du miyamna hajaduna sel tana ba hotnarakli tuan ba art ki lamda laidi ba singna isai sakpa yaraktaba lila yauna film sing utpa yaraktaba dagi masa masana pairamba khuchu khulai kaya yonthokna bigi thakta lakriba silamdam masigi oina mangjaba mane art pu nungsijaba singi marakta kaisam tong maning longjam lekai da leiba lai yekpigi lamda ningthina hairaba ningthaujam zaidef allies parina ayekpa laigi sanafam leiraktaba dagi hingnabagi damak wana semba Wall poster kaya saduna lambi lamjaur yuan bigi thabak sathari basi lainga ki mai kai digi miyeng sangha ningi haina pauksi sida phungturakli pauksi esik akhanna unaba mara parina hai masagi class 1 karingi matam dagi laiyek bigi lamasida wabagai digi oza premjet amadi singa publicity gi mapu wariba oza sanaton dagi laiyek bigi lambi sitamaki tuan bu oza kya lai yek pa tamduna tuan bu thoram singi banner yek pa yauna thabak kya toram labu sunga sidi technology chokholak na maram oiduna lai yek pi sinpham si sanapam khangatre hau ki basahi gi me ahum digi satharakli bulan sina maram oiraga hingna rabagi pambai thirak pada ayek pa lai singa dugi mathakta utangwa gi payana napsilaga decoration ki picture kya puthuna bohanaki singjamai oinam thingel na leiba oza oinam Hero motigi craft ki thabak sing asi mapung phana tamlaba matungda payana sab lai sing thopgi thaba horakhibani lan manung digi horakhiba layek pa amadi payana lai sembagi thaba asi sathabaga loinana yonpham leitabadagi lambi lamjau khoirambal kaithil gi miyam tin mafam da yonduna hingnabagi lanpham mai pakna bo honari mangna sijinari bi wasi tarau kangluk ki oiba utangwana sabani Sangjamai da leiba miyoi amadigi tarau utangi was leiraba matungda haujik phawbada punna lai saniga yankhairom sakre masigi manungda samaga marfurom di miyamna leibikre mapan gi plastic aluminium gi polam sing sijinabagi mahutta lamdam masida phangba utangwana lai sing semaga loina masigi frame su utangwa gi payana semani frame kullom lei yeklaba madi semna bohana bada punna lupali singani ge sahumrom sangi Sayola masupna lai yekpa madi sabagi thaba silueraba matungda frame amada lupa chani sahum phawba yon mangami hingna nabagi honabagi mathakta lamdam masigi hawalagliba nahasingda khucha haibagi wakhalon pina bo honariba ningthaujam pari masagi sei kungani palum tangairi masin manaw ani pokpigi manungda mahang atomani ningthaujam Major amadi ningthaujam ongbi tombi gi masanu papari na layek pamadi payana lai sabagi thavas hena sakhona bo honabada lainga ki mating phangna ba kyar khotnarabasu hauju phawu phangma ngamdri haina phongtokhi pari na makha taraduna manipur lainga ki makha da startup yauna tuan scheme kya artist sing da mating pang boina senthang kya pibigi paw tarabasu maha ki oinadi hauju phawu gi phangma leitri misang sanga leitaba madi sel pai dabana maram oiraka mahakna ningjariba manglan asi phanggadra phangloidra haibadu haujik sukhangri adubu langi saithing asina maram oiraga hingnabagi damak lai yekpa madi payagi lai sabagi thaba si makhatana sathaki gani hainasu phongdokhi makasa tharak poina to papawmana aims tagi tare suba mapo kumon pangtokre all manipur school students transporter association aims tagi tare suba foundation day gi thorangmasi major khulda leiba manipur press cup ki lokta hol pangtokre aims tagi president maibam
Kennedy, Founder President M. Lolit Kumar, Founder Secretary Y. Sundaramadi, Advisor L. Priyo Kumar, Tharum Gimar Rueba, Mithunglen Singh, Oina Sarugaduna, Pangokiba Thauramadada, Hana Lakidrava Emstagi, members in Gimapam the Haikaleka Tamdun Ikaikum Nabu Utpagaloina, Lakidrava Singi Imu Manunda, Asamba Kutol Poching Tamki. Thauramaduga Mari Lane Association Sigi President M. Kennedy Nahai, Emstagi Foundation, Dana Lakpada, Association Sigi Lakidraba members in Gimapam the Ikaikum Nabutpa Madi, Imung Manung the Angamating Pang Masina, Thauramasiki Mapungay Saktamni, Tungi Yumbi Oiriva, Horakliva Mahiro Sing Ems Puri Vani Haiba, Wakalon the Tazaba Tamduna. Emstana Lauriba Taudang Si Lebak Miamna Sukang Biwamadi, Emstagi, members in the Suwakalona Si and a Tazaba Tambidana, Bonus Amina Saiki, Tingwigi Tabuk Bekalakpa, Reserve Forestki, Lambda Niam Kaina Kundabigi Tabuk Bekalakpa Kayasi, Logi Matuina, Tingna Honarak Bahivasini Hansu, Paus the Makatana Fondokli, Atopa Paomana, Soya Milamasum, Tofu Simbagi, demonstration come, interaction program Pangtokrak. Soya Milamasum top Fusiamaga Madi Lane and Nomigeva demonstration program among DM College of Teachers Education, DMCTE Zubli Holder Pantokre, College Asigi Community Contact Program Sharuk Amoina, DMCTE Internal Quality Assurance Sales, IQC Amasum Central Agricultural University College of Agriculture Nasin Pantokiba Thauramadada. DMCTE Principal Dr. R.K. Lokendra, Vice President Dr. Konika Kuraizam, IQS Coordinator Dr. A. Danesori Amadi, DMCTE Faculty Member Kuraizam, Danesori Yauna, College Asigi Oza Amadi, B.Ed 3rd Semester Gi, Trainee Singasarugaki, Thauramadu Central Agricultural University Impal Gi Food Scientist Dr. L. Sophia Resource Person on Sarugaki Edi. Makasa Tharak Poina Panampausi de Gitopa Pauna School Bench Service to Essential Service to Salanview Amasta All Manipur School Students Transporter Association Amasta Sinduna Tarisuba Amasta de Tharmasi Manipur Press Cup the Pangtokre School Bench Service to Essential Service to Salanview Haina Langaki Puning Singkre Thauramasid Amastagi President Maibam Kennedy Amastagi Founder President Lolit Kumar Amastagi Founder Secretary Y. Sundaramadi, Advisor L. Priyo Kumar Singh miyoi Singh Shargyaki. Thauramga Madi Lane Amastagi President Maibam Kennedy Nafongdokibada, Mahiroi Singh Akaknapa Matamda, School Tindok Tinjanamadi, Lautok Loksin Tauribi School, Ben Singh Bulambi Lamkang the Apan Pivigano. Hausi Oiriba Lamdam Sigi Pipa Masidi School Ben Singna, Pam the Bathodok Yamayunari, School Ben GP, Matamsana Piraktabadegi Taudo Watokyagi. Potyang sayang pinava honoring selecta CSO amadi organizer singi pubu thang mangamdraba senkai thumkai singasina awawa kya mayunari mairoi singi imung manung ayamal nomagi suragi hingjaba ngakto oidi aduba masa singi afaba mi ohening maramna private school singda mahai tamhanbana matik saba ben gi phi lawwa ngamdabadigi angang masing hena puduna ben service salaibana ayambana ki Mangna Hai, Ain Yuang Madamadi Association Gisana Kanglon, Tugairamba Ben Driver Sing Association Digi Kudakta, Tantokani. Mairoi Sing Butek the Kite and Tindok Tinjin Tauri School Ben Service as the Essential Service to Salanview. Loinana, Langa Masum, Parents Sing Nasu, Association Sigi, Awa of the Sarugamina Saki. Thauramga Mari Lena Amastagi General Secretary Zemi, Thongbram Fongdokibada, Supreme Court Ki Guideline Matung in Manipur Langana implement Taugutoriva, School Bench Service is an account sing Amastana Taran Oi. Taubuta bu implement Taugutoriva Sanakan Singadu, Isterasi the Haojik Lady Pibam Sida, Kadai Pabus and Navayabi having Matanga, Mari Lenapa Authority Singa, Association Gitaumi Singa Paminaraga, Taushil Pekatio, Mountain High. October Taraga Mariasi, Sahi Kudingi Amastada, Affiliate Torab School Ben Sing Sinthalep to Amasta de Haina, Palantaudun Lakli, Loidana, School Ben Service Taubiram Balakidrab Amastagi members in Imununda, Shell Gitang Bang people Loidana, Kodol Pot Pidun Ikaikam Nabus Utkiari. Ado Hausiku in the Miam Paus, Matang Solution Jaragasum, Mayam Puna and Obabdet Naminasena, Senel Sigi Maketi Bangim Pam that Makatana Tamzari.